Sing pun mikap thokminaduna ngasi nisa gi ipakta tawriba icha inaw sing asi nisa dagi kalhorasi haina Chief Minister N Biren na phongdokre. October tha fawagi manungda Naga Pisok asigi waroshin ama puraklagani haina Nagaland gi Governor RN Ravi na phongdokhiba simbang yamna chingnaningai oi haina UCM gi President Sunil Karam na haikre. Senglaba ipa ipugi mongfamda Rajniti amadi party gi wangang biganu haina former Minister M Hemanta na phongdokre. Amadi laibaki chiraba tangka kayada logi mathau tarai haina Speaker Y Khemcha na haikre. Kurumjari Times of Manipur News meng tabri bapumna po Elizabeth na taram na okchari hauji miyam da pau sandok na pizari ngasi gi lenga asi khaktana mapangal fudoktuna nisa thingba haiba asi miyam yaudana kaidonungda oithokloi ima ibel sing puna mikap thokminaduna ngasi nisa gi ipakta tawriba icha inaw sing asi nisa dagi kalhorasi haina Chief Minister N Biren ngasi Manipur State Commission for Women asendana pangtokhiba tara humdoi lakshuba Foundation Day da phongdokre. Hotel Infal ki Sanagi Conference Hall da pangtokhiba mapokumon thoram aduga mari leinana Chief Minister na makha taraduna hanagi yamna ariba thajanaba sing adu muthatuna nupi oibi sing lairik tamdaba yade haibagi pandamda Prime Minister nasu awangba priority thamduna scheme kaya semli ngasidi lamdam asigi hiram kaya da nupi na mangjil thaduna chatli lenga asinasu nupi oibi singi damak chakhat khongthang kaya lokhalakli haiki Sauna bogo yok wa hono bada mu loina madugi piri effort level wari ba maya laik tamanna bo hona ba adagi amu kidang chawrok baga kari sakhi gedagi kari jarang madagi kari thang madagi tumdo ya ba life na te mama o gi punsi aduna lena nupi singu ya respect of godabini bi singi oi ba luna nana phamjaraga masa masa gi suman buda masa masa gi lekai buda पैसा तामजुनबगी सेंथोक नबी सेमजुनबगी दो कोई गवर्नमेंट से ना कोई कमिटमेंट कोई दौगनी निशानी मायोक्सिन ददी लेकाई द ट्रक साबा गुली योनबा नंबर 4 योनबा सिगी मयाम से कोई चमाना न थेंगर कांदा पुथोगा ngasi kya noire lilong do oigera kaino da any jaga da phobal do oigera खुराई दो वगैरह कैराव दो वगैरह वॉलंटियर थोड़ा खड़े हुए लेकाई की लिलोंग दा आला दा गायना सेमगा मोय यावनो चपिनर का फारे हुए अन सिगी पोसे पब्लिक याव तो दे कोई गवर्नमेंट खतना कोई सक्सेस हुई ना अन मसे कोई जॉइंटली चमिन से दुगा निसासे उतंग नि मरु फंगना मुठछि हैब मैसेज हम चे में आंदा अपील तो नि मने रिक्वेस्ट तो Nakalamaromda Thoramasiga Mari Lenana, Governor Dr. Nasma Heptula Nahai, Nupi Oibi Singbu, Nupana Awang Batakta Pukat Piduna, Nupa Amadi, Nupi Adipuna Tabak, Sumina Duna, Chatminagadabani, Lamda Masida Tokliba, Ishu Mayamasi, Nupi Kaktaginate, Nupasu Yauribani, Maramasina, Nupa Nupi Gyan Taminaduna, Chatminagadabani Haki. The National Commission for Women, in great detail. National Commission for Women was enacted by an act of parliament because I was the chairperson of the parliament. We initiated the need for a national commission so that there are many commissions in the country, but we needed a national commission for women with statutory status so they can take up the issues relating to women. And I'm happy that she is participating with us. I'm also happy that a lady is representing our not only Manipur state but the entire Northeast on our behalf in the National Commission for Women to raise up the issues which concern us.
and dialogue is given. And I'm very happy that she is doing her job very well. Adungai Bharat Sarkar amadi NSCN IM ani ki marakta chathakiba santi gi warida without territorial limit haibat wahi amana mai wairaktuna Manipur mai hauna chakiba ing sok lising ani ama June 19 gi thodokta maribak majati gi damak thawaina pontha pikhiba athoba 19 gi Ningsing Khubam Oiriba Kekrupata ngasi United Committee Manipur UCM amadi loop asigi firal makhada chatminariba loop singi thomi singna haitha leitha katuna athoba singi mafamda ikai khumnaba utkhrai Chaliba tha asigi taramapanda one-day public alert meeting on the possible settlement of Naga Peace Accord haiba thimda miyamgi oiba mifamama Palace Gate laiba lamyan basanglenda pangthoklagani Thauramadu UCM gi President Sunil Karamna haikibada Thengkhang kayada India government na awang nongpuki state singda khundariba furup singi marakta singchep thabagi lalong kaya ama chathaduna lakli Ing kumcha lisingani amagi June 19 numitasu ima leibak Manipur gi ngamkhai kaigadawre haiba chingnaba farakpadagi mapari 19 na ikheng katuna ima leibak pukanki Chaliba chahi asigi October tha fawbagi manungda Naga Peace Talk asigi waroshin ama puraklagani haina Nagaland gi Governor RN Ravi na phongdokhiba simak yamna chingnaningai oiba wafamni Tangai Fadrabadi Chathariba Peace Talk asina Manipur gi ngamkhai thugaina ba honaraklabadi ima leibak kidamak ikheng kaya amasu kathoknabagi damak sem saduna leire Nagaland gi wafamda India government amadi NSCN IM ani gi marakta yasinaba purakpada UCM na yaningdaba amata leite Khutsu thingjeloi adubu yasinaba sina karigumba Manipur gi apunba gi saktam amadi ngamkhaida sinang raklabadi UCM na tumina leithokloi miyam ga punna lanthengnagani haina mahakna haikhi Ikan kanghaudana interlocutor oriba RN Ravi haujena Nagaland gi governor oriba adugumlaba RN Ravi na prime minister gi office ki level dagi aikoi October phawgi manungjida aikoi Naga Peace Accord asigi waroshin namakak pora agani haibagi wafam ka phongdore aduna maram orakanda prime minister gi office dagi hairiba waroshin nama la ani haibagi wafam si lak matamda aikoi Manipur miyamga yanakiba kanglonabagi matungina haujik Tilaba matam masida haujik phawda pikriba Manipur miyamgi apamado ngasi phawda clear cut oina hairak tabana maram orakanda aikoi de mi paibo hengale UCM gi Secretary General KH Athobana hakibada Kashmir da Article 370 mutalaga political leaders sing house arrest tawraga thamba media reporting tawhandaba communication gi means loina thadalaga heavy militarization tawsinba simakna Manipur da su tawrakloi hainingai leite karigumba India government na asigumba firep lawraklagadi Manipur gi praja miyamna karamna thengnagani haiba si miyam puna khana hoba chumgani Silong Accord ki matung tarakpada NSCN IM na anauba Naga singi oiba Naga aspiration haiba wakhalon ama sagalakpa sina puwarida hana leizaram daba wari ama sagatuna achumba sakli Uniqueness of Naga haiba si yumfam yaudaba praman leitaba wafamni asigumba launam langda India government asu khangna tuminna leiduna kudong chaba kaya lauri haina haiki Ladiba Taminariba Nagani had a proof singer cigar, may take a gid, Tana Tanayada, I could the Amato in the labor, E. Marie the labor, Dumlova, Marie Macogni, a course Chaman of a Jada Macogni. The Wudo Masiki policy may take into account the Macoina, unique Naga history had an Marie Sunil and Nedaba, Ato, Anal Poboyong Conjelaga, don't want to one Purmasam, say, Loan and Ampuda Conjelaganda, Apun Managa, Mani had a sea Naga, Actani, the Moina, nomenclature, but the Sagala Kupocha, Masi in their government now. Deliberately, Moina Atamna Masi recognized Toshilakanda, unique Naga history is a quenamasa, Kange and a Hijalapase, Machina Tolopo complexities do Namara Morakanda, Nasidi, Manipurgi, Miyamga, Nagagi aspiration, Anisi, Tashanavaya, Puramada, in the Agamena, Marakshida, Kakalama Kazalaga, Tambado Namaquenamasi Kudon Chaba, low crack. Adu highly reported say, Masia Koi my TV bigger the Uni, in the government, Masigi porting a Sigi drama, sing a Sigi script Simon, Luena Sanabani, Sana. Haukiba chahi lising amaga chamapanga marifutara maridagi hongduna chahi khudingi leptana chatharakpa khongjom tarpan numit kumsi chahi gi su ngasi tarpan hauba numit asida Manipur gi tongan ba mafamdagi mioi cha kayana saruk yaduna kuntaruk shuba khongjom tarpan numit thoram khongjom war memorial complex sa pangthoktuna miyamna khongjom turelda hailei katkhre Khongjom War Memorial Trust KWMT na mapung oiba thodang loduna pangthokiba thoram aduda trust ki president su oriba former minister Morangthem Hemanta na hai ngasi asi langban gi purnima matung nongmapan ba tarpan hoba numit ni
Tarpan loibana thasi numit ni haibasi Manipur Sarkar na fongba calendar da mayek seng na yauri adubu laibak thibadi tarpan haudringai ngarang leiba ki famnai wa khara laklaga khongjom turel da tarpan kalambasi angak papoi khongjom war memorial trust na chahi khudingi sinduna tarpan hauba numita langban haisoi tamlibani khongjom de numit thauram fawba yetna ringai cherak asida tarpan gi thauram fawba da yesin bagi fibam da lakpasi laibak thibani अथौबा सिंगी सेंगलबा मोंफमदा लनाई पैसा तालिबा संस्थान सरकारना मुथतकदबनी महाकना मखा तारादुना मणिपुरदा सरकार कया अमा पानख्रे अदुबु खोंगजोमगी सेंगलबा मफमसिदा राजनीतिगी पार्टीगी वांगांगबदी अमता थेंगनखिद्री लायोइख्रबा इपा इपुगी सेंगलबा मोंफमदा राजनीति अमदी पार्टीगी वा कनागुंबा अमतना ngangbiganu हाइखि मणिपुर मजाकी दमता थवाइना पंपा इख्रबा अथौबा सिंगदुगी मोंफमदा तरपोन चौथी पिजप पंजे किते मरमरुना खोंजोम वार मेमोरियल ट्रस्ट सेंदुना सही खुदिंगी तरपोन होबनी बिता लांगनी हचोई तंजरी बनु तरपोन होबना हौदिंगे दकत तरपोन यक्षल असीदा सरकारना यक्षल अपचे अंगको फावी खोंजोम नुमित की जगरिंगे सरकारना तरपोन जो अमकेसन बिरकनो हाइबसे खोंजोम वार मेमोरियल ट्रस्ट थंजवा फनी पिलतजरी खोंजोम वार मेमोरियल ट्रस्ट इपा इपुगी मोंफमदा राजनीति अमदी पार्टीगी वा नबीगन हाइबसे खोंजोम वार मेमोरियल ट्रस्ट की माइकैनि थंजरिबनी खोंजोम वार मेमोरियल कॉम्प्लेक्स पांथोकिबा ngasigi 16 suba खोंजोम तरपन लांगबन चरा तंबगी थौरम अदुदा मतमदुगी खोंजोम लांदा अचौबा थौदांग लौदुना मायोक याखिबा पौना ब्रजबासीगी सागागी मियोय सिंगसु लाक्तुना हई लेकतपदा सरुक याखि अमरोमदा ngasi kakchingdasu layoikraba ipa ipu singidamag langban haitha leithaba tarpangi usop katpaga loinana leikhidraba thawai singda kachaba oina uchara kya thakre kakching mayai leikai multipurpose community hall da pangthokiba miui chahum yankhairom tinkhiba thoram adada saruk yakhiba ahal singi manungda khwaidagi ahal oiraba masagi chahi marifu tara taruk suraba Sri Yengkhom Tomba kakching pazi leikai da leibana miyam gi mahu sinduna miyamna yamna pamnaba uchara ama oiriba kakching हाइनिंग चरा अमा थाखी ngasi kakching da pangthokiba langban haitha leithaba amadi uchara thabagi thoram aduda sinkiba naurem munal maiteina phongdorakpada langban tarpan asi chahi kayagi mamangdagi lamdam asida pangthoktuna lakli tarpan gi thoram sing asida leikhidraba thawai singduda ngamjaba hailei usopna chingba katuna lakhi हाइना बलाई अखोइना करिगुम्बा अमा कटपदा अहिंगबा उपाम्बी अमा कटलबदी मही फंगी हाइना असुमना मियोय खुदिमकना मखोय मखोयगी इमुंग मनुंगी लेखिद्रबा थवाई खुदिमककी मिंगदा उचरा ओइना कटलंबा ताराबदी अखोयगी इरमदम मणिपुर असि उवाना पुमसंग संगबा येंगबदा पुकनिंग हुबा फजरबा इरमदम अमा सोइदना ओइरमगनी ngasigi kaitharaklibा environment asigi khwaidigi maru oiba maramsu owa yanthapani maram asina imung khudingna chahi khudingi pangthokliba langban haitha leithaba tarpan asida uchara amamam tang oirabasu thaminasi hainasu munal maiteina miyamda appeal tawrakli Pamhaiba ningthौना पालिंgai पुवारी की तांकक अमदा लमदम असिगी चिंगु माइचौ तरेतना खुनायसी गी अमदी तुंगी मिरोल की दमक लौरंबा थौदांगबु निंगसिंगबा ओइना ngasi सेरोगी कोनो इरिलदा लांगबन हाइसोय तंबगी थौरम पांगथोख्रै ngasi gi थौरम अदुगा मरी लेनना पोइरै मैतै लेबाकी इपु लमयानबना कुमजा लिसिंगनी तरा निथोइदगी हौना चाही खुदिंगी लेपतना चथरखलिबा लांगबन हाइसोय तंबगी थौरम असि चिंगु माइचौ सिंगी थवाइना मबुक मरा तपना लेनबा माइचौ कोनोक थेंग्राना थुपखिबा मफम असिदा चिंगु माइचौ सिंगबु निंगसिंगबगा लोइनाना इकाई खुमनाबा उत्पो ओइना पांगथोकपनि हाइखि लेबाके दुंगै मैदिगु पामै मतमना फमान लांगो मतमदा सिउ माइचौ तरेना लौकिबो थौदांग अमदि मफम असिदा सिउ माइचौ कोनोक थेंग्राना यबि थवाइ मांगना सिदा थुपखिबा फम असिदा सिउ माइचौ सिंगबु निंगजिंगबो ओइना फम असिदा इखोइना सही सोगलिनिंग लिसिंग तरागनि थोइदगी लेपन नाइदना ngasi बाउता langban haisoi tamba langban lugdan tamba se singu machau singi leba asibu ngak puiramba singu machau sing adu ba khoini ga khunda bol poina magi yabi thawaina bu mara tamna leina bai damu tai khoina arang khulang bu bu kok no bai damu tai khoina pham masida sei jang sina satha na lakpone na thamjani
ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯔꯤ AIYF Manipur State Council Sinjaduna lamyanba luching purel hijam irabot the tribute tawjaba Kunmari Suba State Level Jananeta Hizam Irawat Saithai Sai Changdamnaba Pangthok Jaragan Category ani thokna khaidokjai junior amasung senior category form thajan bagi aroiba numitna 18 September 2019 date of competition 22nd September 2019 mafamna JN Manipur Dance Academy Imphal competition sigi form pampamna AIYF office Irawat Bhavan Group Mahalten Imphal Manipuri gi sejak bisingna form hamtang lobiduna asida upcoming singer singna saruk yabiu aduga masigi competition si khalaliba sejak singidi amna soba platform mo idini manipur gi nongle inkhalak libi singna saruk yabiu Kunmari Suba State Level Jananeta Hizam Irawat Saithai Sai Changdamnaba Hello Food Express na adom-adom gi matam manghandana home delivery tawbugi khudongchaba pijari ngasi mak hojingmak adom gi mobile da click ani khak nambiduna Hello Food Express ki apps asibu hapchinbiu apps asigi matengna adom gi apamba chaningba chanaba makhalsing anakpa amadi arapada leiriba manipur gi apamba hotel singdagi mahau leina chabiu atenba matamgi manungda apamba sanaba makhalsing Hello Food Express na pijariba home delivery ki khudongchab silobi Hello Food Express your favorite food delivery Break ki matungda taram nauchari All Manipur Bar Association Ambana Safong Lakiba Chahi Hufunipan Mapung Farakpagi Palan Thoram ngasi Imphal Chairap Kota Association asigi thomi singna sinduna pangthokrai Thoram aduda saruk yakiba Speaker Y Khemchana Leibaki Chiraba Tangka Kayada Logi Mathau Tarai MU gi Wathok High Court gi Warep Amana Waroshin Purakhi Leiba Amagi Santi Purakpa Amadi Afaba Leiba Ama Sembada Court ki Achoba Daita Lei Haiki Leibaki Lurakanda Sagi Court isna pirakpad judgment kharan lewak ing musu thengne samna Manipur University gi ABC longtho hoina academic career ga sokna sangna torokwe education do high court ki judgment namana poing ingi aduna lebak amagi santi porakpa amadi afaba lebak ma semada court ai thosi gi asoba daita leya Thoram aduda saruk yakiba Cafe and PD Minister Karam Shyamna achum arangi wafamna ama oirabasu leiba ama ngakpada miyamga wakhal taminaba yamna tangai fade Napal haiba si tungda thamlaga leibaki aningba pambada chatminaragadi hena yaifaba purakani just singi oinadi profession adugi matung ina pressure fana laklabasu chataba ngami tawbatapu rasniti haiba sidi prajagi ihul khangna thabak pangthokpa yamna tangai fade haiba yauna wafam kaya fongdokhi Santi lehen jahai taragadi akoi prajada justice phangan jahai taragadi kar understanding ama darkar lai akoi lenga ko se for the time bi batam ghar gi yam tele aina sason to godui chi kaimba aigi department ni matter mera court case lak selen khalo judgment number 2 na pigada do pirak ramina sahi tara kunu ngai lai taragadi sumbana traga lamoduna tongan wo pham ama thauraga justice to phangoi durine thabu to fulfill to ngamoi durine adu itardi ngasai lok adalat kumba kai humasi koi yam thuna tawga mayam na khangnari ba akoi ngasai gi justice delay injustice denied adi achumba poto matam sangna chalhal laga di dum lan ba se tare jal singdi magi profession dugi matung ene ni pressure da sat ba yai taim sung langai ba koi dadi public na yadra di praja na yadra di aru lakoni na Prajagi chumbalan bakangana Prajagi pressure to the what if low the way adagi adum tanja later nati aduna masi understanding simaka akoi masengi marakta igo haibo wafun se kara hando naraga yamna laipa ki interest saminna ba taragadi laipa ki waina yai khaba lakane na khanjai Numit tara manga ni chathagadaba Ayushman Bharat Pakwara gi palan thoram ngasi Health Minister L Jantakumar Haudokrei Haksel gi lamda sarkar asina ahenba mityeng changli masida miyamna sogat piu haina Minister Jantakumar na phongdokrei wafam asi ngachi Janims ki conference hall da pangthokpa Ayushman Bharat Pakwara gi observation thoramda hongdokpagi thoramda phongdokhibani Said Health Agency Manipur National Health Mission Manipur na Directorate of Health Services Manipur ga pullaga sinduna Pangthokpa thoram aduda Health Director Dr. K. Razo, Janims ki Director T.H. Bimo, State Health Agency ki Chief Executive Officer Ravinder Singh, IAS thoram apu una saruk yakhi.
Minister L. Jantakumar makha taraduna Bharat Sarkarna ana ki lamda akhangnaba midyeng changli. Ayushman Bharat haudoktuna nada yektaba sama sama oinaba honari numit 15 asida aikhoina mafam khuding hakselgi maramda khanghanba amadi cheksin thorang karamna lokhatkani haiba ningthina khanghanaba honasi haiki. New base ana buje le lo kunchi na haiba targeti ana buje control toksi haiba targeti asi AGD ana buje asi wa khalo chapi kunna plak le na kare now the way that even though I am said to be the minister in charge of health, I cannot do anything. I cannot get to know how many of the administrative flyers right now they may have to Thoramgi saruk ama oina Imphal Kanglagi Western Gate gi miyam gi oiba khongchet amasu Health Minister L. Jantakumar na lamthaki. Panel to hospital sing jiga akhoi sarkar ga direct ani sing marak se de mari thamaga anabda changi ba nare hadana akhoi hospital la akhoi gi inpatient le ba kangbu sing da mon better la ringa da mari changi makli treatment gi cost medicine gi cost lai bi sing je masi sarkar na lena bu thopi ba baduna lak manga phong manung da lai ba duga mari bu sarkar ge na honorable chief minister gi makha da hokto mai maming da hudoki ba CMHT in Harib Lak Ani Makalibese, Masi Posima, Masi Package Anisini, or Jokodi Yaurisi. The Haribasing J. Masi Sarkar took J. had a Harigasu, Prajan Kambi Ragadi, Prajan Lakri are talked about Adana, Prajakamian Plub Kamina Sea and Hibagi, Panamdanga Sisi Ayusman Bharat Pakora Adana, 15 to 30th of September 2019, Masida Ayusman Bharat Prime Minister na Lautoki loans to Gichi Amamapum Havagi, Matu Makar Chatter program. We will observe the 1-year anniversary program of Pradhan Mantri Jan Arogya Yojana, the health insurance scheme. Then throughout the 2 weeks we will publish advertisements in TV and newspaper, radio. Then our officials will go on TV to have panel discussion to spread awareness among the people. At the district levels we will distribute pamphlets, posters. We will conduct special enrollment camps for people to enroll them under CMHT and PMJY. And at all districts, with the help of the Deputy Commissioners, CMOs and the staff of NHM, we will observe various activities which I have listed. Bharat ki Prime Minister na mamang chahi da haudokiba Ayushman Bharat Mission na chahi ama farakpagi palan thoramga mari leinana ngasidagi hauraga tha asigi kunthra fawba chathagadaba Ayushman Bharat Pakwara Thobal Jila dasu Jila asigi Deputy Commissioner Nomaithem Bandana na ngasidagi haudokre ngasigi Ayushman Bharat Pakwara haudokpagi thoram aduga mari leinana miyam da paujel piba khongchet amasu Deputy Commissioner na Thobal DC Complex sagi lamthaki khongchet adu Thobal DC Complex sagi National Highway 102 gi paring da Thoraktuna Thobal Bazar Faraga Thobal Wang Matabada Leiba Chief Medical Officer gi complex lamthungpham oikhi ngasigi Pakwara hongdokpagi thoram adugi matangda wangangladuna Deputy Commissioner Bandana nahai mamang chahidagi hongdokhiba Ayushman Bharat Mission gi makhada Thobal District ta Health and Wellness Center taramanga ningthina function tawduna miyamda kanaba piri Ayushman Bharat Mission gi saruk ama oriba Pradhan Mantri Jan Arogya Yojana gi makhada district asigi oina mioichada kunthra khaktamak mingchali masigi awatpa si numit 15 ni chathagadaba Pakwara gi palan asigi manungda ming chanhanaba honagani masida miyam amadi stakeholder singna mateng pangbiu haiki Sidagi hauzaraga September 30 bawre pangthokadoriba Ayushman Bharat Pakwara sigi manung state da akoina lai 70% of the population state da target targa moise card sing se na jingai dagi hauna moise card paibam to mi singuna pahan bagi campaign achoba ma koi tausi aduda koi leibiri ba kudingmang na stakeholder kudingmang na masi achoba responsibility aduga akoi leiriba health and wellness center haidana akoi gi hana leiramba primary health sub center sing sidaida achoba akoi gi CHO singsina sangbira aga moida achoba akoi gi hana torom da thabak mayam tawba horabani NCD screening ayush ki makhada yoga tawba aduga atopa program sing sigi magi facility phambam si oirabanina health and wellness center sing da su mayam na chapiraga masigi leiriba kudong saba sing si view have do hajaningi Ayushman Bharat Pakwara gamari leinana District Health Society Jiribam na sinduna ngasi Jiribam gi Babuparada leiba RK Sanatomi Devi Vidyalaya dagi Irabo statue fawba wakathon ama chakhi
Ngasigi wakathon asi district asigi DC Mayanglambam Rajkumar na flag off tawduna lamthaki. Thoram asigi matangda Jiribam ki Chief Medical Officer Dr. Okendro Elangbam na phongdokhibada ngasigi pangthokliba thoram asi India ki Prime Minister na mamang chahi ki September da launch tawkiba Ayushman Bharat haiba program adu chahi farakpagi thoram amani. Ayushman Bharat program asigi manungda Health and Wellness Center amadi Ayushman Bharat Prime Minister Arogya Jandan Yojana ABPMAJY haiba scheme ani lay. Health and Wellness Center scheme asina chahi kuntragi mathakta lariba miyoi singbu health screening tawduna anava sing detect tawba amadi ABPMAJY scheme asigi makhada SECC data gi card paiba singna serious oina narakpa matamda government na lupa lakh manga piduna laingbagi khudongchaba piribani haiki. Maruina Health and Wellness Center Sinataba Prime Minister gi Ayushman Bharat Prime Minister Aroga Jana Yojana Hairiba scheme sigi makhada akhoi gi mayamna sek data na haiba dugi card paiba family sing hairiba ngasai khone panjariba anaba diabetes khangde serious one na ba cancer khangde aduda sarkarna lakma piega layeng bagi khudong chaba Bharat Sarkar ki Beti Bachao Beti Parao haiba kholao asi Standard Robert Higher Secondary School amadi Principal Landoni na ngaklo piba Maira Paibi Lup Singhi oinadi Beti Hatlo haiba chap manare haina Mahairoi Bebisana Misi gi mayok tasem kiba JSC Convener L Gyanesori na phongdokrei Wafam asi ngasi thangmai banda leiba thangmai ban Athletic Union thaugi office ta pangthokiba paugi mifamda JSC gi Convener L Gyanesori na phongdokhibani paugi mifam aduda Convener L Gyanesori na makha taraduna Kiamgai Langthabal Kunja amadi Thongzugi Maira Paibi amasung club ki members singna sinduna tha asigi tara humdoi da famkiba wakat mifam adu Principal Landoni na insilaga famhanbani haina lawi Bebisna laikhidabagi mathangi numit July 19 da Bebisna gi imung manungki amadi media gi miyoi sing fauba police na campus manungda changhan khidaba matamda Kiamgai Maira Paibi ki secretary IBI masamang school gi authority gi miyoi sing ka loina na punduna Lairamlaba misakni Bebisana mathanta sizabani haina police na hekta hairaga yarabra investigation chathariba singi maikaidagi officially lauthokpa lairabra Bebisna gi masada taramliba dakfam sing nupa amagi masada asokpa laibagi dakfam singni haina phongdokhiba Langthabal Kunja Awang Laikai Maira Paibi Welfare Association gi Joint Secretary Kaisam Modubala masagi karamba tongzaba laibagi hairibano Achumba wayal fangnaba JSC na sangsiliba khongjangbu lana uhanaba wakat mifam aduda phongdokhiba sing adu JSC na taraina logde achumba wayal fangdri fauba fazin khiba miyoi sing thadokpa yaroi haki Kiamgai amasung Langthabal Kunjagi Maira Paibi singna dharna phamkiba mara leitaba landoni amadi miyoi manga thadu o haidana phamkiba si Masi JSC mayokta masung Manipur miyam gi mayokta phamba dharna ni haina JSC na lawi aduga hairiba dharna aduda wa ngangkhibada mihad asibu generiba miyoi manga se thadu o haina hairiba miyoi khujok khrana lauriba Maira Paibi kharana lauriba se masi ekhoigi samaj gi mayokta leba amasung Bebisana gi langla lajin puthokpada ayet papina ba tholakpa adugumlaba landoni khunek ne haibase miyamna marik chumna khangpiyu haibase JSC gi maikaidagi thamjari Paugi mifam aduda JSC gi co-convener Pratap Laisang Themna Principal Landoni na ngaklo piba lanai miyoi Maira Paibi amadi club ki mihut singna JSC na sangsiliba khongjangbu lana uhanaba ngang sakliba sitopiyo Aseng bakhangdana oidaba nganglaga miyamna hekta thajagadaba nate Bebisna gi apokpa apopidi machabu mantik naraga kanaba logadaba nate numit aduda famkhiba wakat mifam adu wakhal taraba lilongdagi singjamai faubada leiba miyoi singna maram chabra haibatu nainabiu haiki Tasingna mahaki masa oiram taraba ngangiba midugi masa nupi oiram taragadi mahak Standard Watagi lupa lak manga tara lauraga loisan idoribra adu hoigi thangaibangi hoigi Bebisnagi mama padi masa yolaga chawa imung manungdi oidabanina hoi thangaiban adumba yonbagi mama masa yolaga chawagi hakto hoi lesiti hoigi di Standard Robert na hat pa hatwa hoigi hat pa bu oiro hoigi matumda sijabo oiro hat ga yanjan bo oiro asumbado yamna public domain ta yamna clear ma thamwai bani akoi tasin yan han bada hoi
kare hani chingnabadu leiramdraba ihan hanbada free changhalamaba media changhalamaba sibogde khoi changgigumji khoi forensic lakani haibna singba yamna normal sida trom targadi khoi yam laina loisalam yabani maduda minister lakotana esumna tawsi si swai hain tawre hagadi yamna khoi laamba yamna tawramba yamna adusu tawbidaba loinana hairiba landhuni masamasina nonganbaga thaimanda la akanda khoi asumbadu loin tawminasi mayam thajabiyo kopiyo khoi laksejine na haimatamda khoi thaimanna yam kyan tana khoi loisan minramgadamni si wafamju wangda satkre aduga asingma maira faibi oitargadi jenda leidana chara hendana agitation changama matamda thadu piwana de haidraga aduga landhuni hogi family da thadu piyo haisi kaino si manipur miyam da amta nena biu ekoi thaiman gi prajada da inthopirano चलिबा था सिगी तरामरी दा पांगथोकिबा हिंदी दिवस की थौरमदा यूनियन होम मिनिस्टर अमित शाहना वन लैंग्वेज वन कंट्री की पांदमदा हिंदी ngang हाइखिबा अमदी हिंदी लोनबु चाखतनबा नुंगतिगी ngangnariba लोनगुमना हिंदी लोनबुसु नुंगतिगी सिजनबा हौरसी हाइखिबा वाफम अदु People's United Youth Alliance Puyana Taraina Logdabaga Loinana Kaidonungda Yaba Ngamloi Haina Puyagi President Elangbam Prasanta na Thadorakpa Cherol Amana Hairakli Cherol Asina Makha Taribadi Union Home Minister na Haikiba Wafam Asi Handokadabani Masidi Apikpa Furupu Achoba Furup Singna Yosinaba Honaba Lalong Amani India Masana Piba Constitutional Rights Freedom of Speech Amadi Fundamental Rights Pu Thugaizabani Pumnama Asi Mathakta UN Declaration on Linguistic Rights ki Article 27 nasu Apikpa Furup Singna Masagi Lon Ngangjabada Athingba Masung Ayat Papiba Yaroi Hairiba Wafam Adubu Ikai Kumnadabani Haina Logani Hairi Helping Hands for People Manipurgi Helpline Number Ama HHP Helpline 24/7 8014330824 Natraga 7005 615 ngasi Janimski Medical Superintendent Dr. Jitendra na hangdokrai Janimski Blood Bank ki auditorium da pangthokiba helpline adu miyam da khanghanba amadi hangdokpagi thoram aduda Helping Hands for People Manipur ki President KH Loya Lakpa Blood Bank ki Head of Department Dr. K Surjitsu Saruk Yakhi Helping Hands for People Manipur ki member kayasu thoram aduda Saruk Yakhi Helping Hands for People Manipur ki President KH Loya Lakpana maru oina cancer na naraba pikliba angang singidabang helpline asi hangdokpani ngasi fawbada Helping Hands na ana eki lamda matam gi oina mateng pangduna lakli ngasi hangdokliba helpline asida BPL family da leiba imung kaya gi pikliba angang singda kanaba ma pinaba honabani haiki Janimski Medical Superintendent Dr. Jitendra Namakha Taraduna Helping Hands na miyamgi seva gi damak tholakpasi yamna fai tongan ba ana eki lamda thabak tawba ekhoina ure masida natana blood ki awatpa lerakpa matamda makoina su achowa mating amasu pangli ngasi hangdokliba helpline asi darkar oirabadi room ama pinaba honagani ngasi hangdokliba helpline asi number asida miyamna call tawbirau haiki Pediatric patient angang oiriba up to 13 years paugi angang singda various life threatening oiba cancer khangde any life threatening oiba patient narakpa matamda layeng nabagi paisadi leitaba below poverty line da leiraba adugumba angang sing CMIST natraga PMJY Ayushman Bharat ki card paibadi yaba kamai tawduna sagi di khangdraba adugumba singi card se akhoi gi volunteer singsina sabi ga doribni loina na card sadringai hidak phangdringai mamang gi achangba paisa singse volunteer singna piga doribni Helping Hand Child Helpline sina loina na makhoi gi kari soi ki gadage kari wat kadage haiba everything aduga maruina angang da yamna life threatening oina narak pase blood cancer ni District Police Thobal Almighty Pangal Students Union of Manipur AMPSUM Pangal Students Organization PSO Amadi All Manipur Muslim Students Organization AMMSO na punna kusamna na sinduna Law Enforcement Agency sing khaktana mayai ka wachinjak muthat pangamgani haiba hiramda district level debate competition ama ngasi Lilong Haurebi College ki hall da pangthokrai supporter amadi opposer ki debater Humfurom na saruk yaduna pangthokiba competition aduda DM College of Arts ki Mahiroi Morangthem Amarjit Singh DM College of Arts ki Hafiz Abdul Muid amade Thobal College ki Ronika Sorokhaibamna mathang sitna ahanba ni shuba amadi ahum shuba takhi Thoramaduga mari lainana warolda Thobal District SP Dr. S. Ibomchan Hai Lamdam Masidagi Mayai Kawa Chinjak Maru Fangna Muthatpada Lamdam Masigi CSO Sing Amadi Miyam Gi Thaudang Yamna Chawi Maramasi na Mayai Kawa Chinjak Muthatna Bokhonabada Miyamna Amadi CSO Singna
Pangkiba tengbang adugumna makhatana pangbiduna tungi yumbirel singbu kalhausi haina appeal tauki. Thauram adugi manung chana mayai kaba chinjak sing muthatnaba honabada achoba thodang lauki. Anjuman amadi aladana momento piduna ikai khumnaba utki. Thobal multipurpose project ki masa ama oriba Thobal Canal lairambadagi canal asina yoba mafam singda handak kum kangba fibam asida Lomi singda ising ningthina piduna chauna kana ba pire haina Thobal district ki tongan ba lomi amadi canal asina konba gram panchayat manga ki pradhan singna Manipur lenga ki water resources department pu thagalakli Nongpo kaithel manbidagi hauraga chawrakna kilometer kunhumdoi lom sangba canal asina yamdrabada lopari lising kunmuk lom low panba ngamkhibani canal asina low panba ngamkhraba gram panchayat sing adudi sangai yumpham part 2 gp wangbal gp khangabok part 1 GP amasung charangpa GP gi lofam sing yauri hiramasi gi matangda wangbal GP gi pradhan haisna manichandrana aikhoi gi paumida hai handak nong yamna likna chuba sina Thobal canal asi lerambana canal asi gi manak nakpa lofam sing lo panba ngamlei masimak sarkar asi gi hona jamanani haiki Thobal wangkhem da leiba TH Baleswar luwang koba lomi amanasu Thobal canal lerambana yadipok pechi wangkhem Faudel amadi Thobal gi selo Lamyai lokon pumba low panba ngamkhibani haiba wafam tamladuna Manipur lenga ki water resources department pu thagalakhi Bharat Sarkar na paikhalakpa khungang singbu kamdongna model village ohenkani haiba thaurangi saruk ama oina ngasi PMAGY Convergence Committee meeting ama ngasi Irengbam Gram Panchayat na sinduna Leimaram Community Hall da pangthokhrei thauram aduga mari leinana Irengbam Gram Panchayat ki pradhan I Gopen Singh na hai Bharat Sarkar na sotha hauraba khungang singbu model village ama ohenbada Bishnupur district ki oina mari khangatpada ama oiriba Leimaram khungang asibu matau karamna sotha hauribano haibadu khanaduna awat apa men khatuna amadi ahenba hapchinduna hena mapungfaba model village ama ohennabagi damak meeting asi pangthokpani makhatana mifam kaya pangthokhigani haki Paugi Marthan atin babre amam losari Kangla food product ti iram dong gi aseng ma mahong yeng dio garlic mixer khatana tana kangla gi ano food item singi mahok khangla bada ngauroi do kana bu leibu kangla Break matung da taram na uchari makhataba pauda mahiroi singi losing puthokuna malengi hidana bagi lambida sangsin bahaiba thimda chatharakhiba nipalak shuba SUK State Level Spelling Competition ki final round ngasi Manipur University ki Mimsol da pangthokhrei ahanba class 5 ta ki 7 fawbagi kangrup ki oina Well Academy ki mahiroi Silvan Kangjam Maria Montessori Senior Secondary School ki mahiroi Maverek Yumnamna amadi Patmal Ratna English School gi mahiroi Roslyn na mathang sina han bani shuba masung ohum suba takhi aduga marirak shuba Manipuri ariba lol gi wahan thok changdamnaba lisingani tara mapan gi oina Imphal College ki Khangembam Kennedy na ahan ba NIT Manipur gi mahiroi Milan Chana ani shuba amadi Modern College ki mahiroi Ningthauzam Nilakanta na ohum shuba takhi loina na changdamnaba sida makok mathang takraba singi mana mathum tha sigi tara nipan SUK gi mapo kumon thoramda yenthoklagani hairi Laibak thiba lambi ki accident amana maram oiduna hauji haugat kangkhatpa ngamdana leiriba langsing achauba awang leikai da leiba thongam anilda ngasi KTL kanglei tengbang lupna chana thaknaba polam sing ngasi mateng pangkhrei tengbang polam sing khusinakhibat aduda KTL kanglei tengbang lup president H Romesna awawa kaya mayok naduna leiriba imung asida leingak CSO sing amadi lanai miyoi singna angamba mateng pangbituna pangbiu haiki
ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯄꯤꯖꯔꯤꯕ ꯈꯨꯗꯣꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯩꯖꯗꯨꯅ ꯑꯩꯈꯣꯏ ꯇꯧꯖꯕ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯦꯇꯦꯜꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯗ ꯂꯩꯔꯤꯕ ꯃꯦꯝꯕꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯑꯉꯝ ꯈꯔ ꯈꯥꯏꯒꯠꯅꯔꯀꯥꯟꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯤ ꯁꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯌꯥꯔꯒꯗꯤ ꯈꯔ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡ ꯑꯁꯤꯕꯨ ꯃꯁꯤ ꯂꯩꯕꯤꯔꯤꯕ ꯁꯣꯁꯤꯌꯦꯜ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯍꯥꯏꯖꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡ ꯂꯨꯞꯅꯁꯨ ꯑꯋꯥꯕ ꯇꯥꯔꯕ ꯄꯥꯁꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯑꯣꯏꯅ ꯂꯨꯄꯥ 15,000 ꯑꯃꯗꯤ ꯆꯦꯡ ꯌꯥꯎꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯂꯨꯞ ꯑꯁꯤꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯤꯖꯝ ꯇꯔꯨꯅ ꯇꯣꯝ ꯇꯤꯚꯤꯅ ꯄꯥꯁꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤꯒꯤ ꯑꯈꯟꯅꯕ ꯄꯥꯎꯗꯝ ꯁꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯀꯌꯥꯅ ꯏꯃꯨꯡ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯗꯨꯅ ꯑꯉꯥꯡ ꯑꯍꯨꯝꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡ ꯂꯨꯞꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯁꯤ ꯍꯥꯏꯗꯨꯅ ꯂꯨꯄꯥ 50,000 ꯑꯗꯨꯒ ꯑꯔꯩꯕ ꯆꯦꯡ ꯆꯥꯛ ꯍꯋꯥꯏ ꯈꯔ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯍꯨꯝꯁꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯑꯣꯏꯅꯅꯕꯅꯦꯅ ꯂꯥꯛꯆꯕꯅꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅꯁꯨ ꯇꯣꯝ ꯇꯤꯚꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯅꯣꯂꯨꯡꯅ ꯍꯥꯏꯖꯔꯤ Conductive Coaching Center Chalona Sinduna Teachers Day Thoram Palan ngasi Irabot Park Chalauda ngasi pangthokhrei Thoram aduda Conductive Coaching Center gi Coordinator KH Orendrona Afava Khunai ama semgatpada Afava Yumbiral changi Afava Yumbiral semgatpada Afava Oza changi Khunai ama sembada Oza amana lauriba thongdang ngasi aduki matik chawi Maram asina Oza singi tawbimal ekhoina khak kauroidabani haina mahakna haiki ai nam chung tienda coaching asida tammiba aikhoigi ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯑꯣꯖꯥꯁꯤꯡꯕꯨ ꯂꯨꯅ ꯈꯟꯖꯕ ꯑꯣꯖꯥꯁꯤꯡꯗ ꯃꯈꯣꯏꯅ ꯕꯦꯕꯥꯔ ꯂꯩꯖꯕ ꯑꯣꯖꯥꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯕ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯕ ꯑꯣꯖꯥꯁꯤꯡꯕꯨ ꯑꯩꯈꯣꯏ ꯑꯃꯨꯛꯇꯗꯤ ꯈꯨꯔꯨꯝꯖꯒꯦ ꯑꯣꯖꯥꯁꯤꯡꯗ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯃꯆꯥ ꯑꯃꯇ ꯇꯝꯖꯒꯦ ꯑꯣꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯅꯁꯨ ꯍꯌꯦꯡ ꯃꯦꯇ꯭ꯔꯤꯛꯀꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟꯕ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯗ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯤꯁꯤꯡꯁꯦ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯅꯤ ꯃꯗꯨꯗ ꯃꯪꯒꯣꯟ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯇꯤꯆꯔꯁ ꯗꯦꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡꯗ ꯍꯟꯖꯤꯜꯂꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯄꯨꯟꯁꯤꯟꯅꯅꯕ ꯂꯨꯞ ꯀꯪꯂꯩꯄꯥꯛꯅ ꯃꯐꯝꯗ ꯆꯠꯊꯔꯛꯄ ꯌꯥꯀꯥꯏ ꯄꯨꯡ ꯉꯁꯤ ꯃꯔꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯄꯧꯔꯥꯕꯤ ꯂꯥꯏꯅꯤꯡꯊꯧ ꯄꯨꯊꯤꯕ ꯃꯤꯌꯥꯝꯒꯤ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯜꯄꯨꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯩꯁꯥꯝ ꯂꯣꯀꯦꯁꯣꯔꯅ ꯍꯥꯏꯈꯤꯕꯗ ꯌꯥꯀꯥꯏ ꯄꯨꯡ ꯄꯥꯡꯊꯣꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯆꯍꯤ 15ꯗꯒꯤ 90 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯗ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯈꯪꯍꯟꯕꯅꯤ ꯏꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯈꯪꯗꯅ ꯏꯁꯥ ꯃꯁꯛ ꯈꯪꯕ ꯌꯥꯔꯣꯏ ꯃꯗꯨ ꯈꯪꯂꯕꯗꯇ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯆꯥꯎꯈꯠꯀꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯤꯇꯩ ꯍꯥꯏꯅ ꯆꯌꯦꯠꯅꯔꯤꯕꯁꯦ ꯋꯥꯔꯣꯏꯁꯟ ꯑꯃ ꯄꯣꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯣꯂꯤꯕꯨꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯣꯂꯤꯕꯨꯛ ꯑꯃ ꯍꯧꯖꯤꯛ ꯐꯥꯎ ꯂꯩꯇ꯭ꯔꯤ ꯑꯗꯨ ꯍꯣꯂꯤꯕꯨꯛꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯔꯤꯈꯛ ꯈꯪꯒꯠꯂꯒ ꯂꯩ ꯏꯔꯦꯡ ꯄꯨꯋꯥꯔꯤ ꯍꯥꯏꯕ ꯑꯃꯒ ꯁꯀꯣꯛ ꯊꯤꯔꯦꯟ ꯍꯥꯏꯕ ꯑꯃꯒ ꯋꯥꯀꯣꯛꯂꯣꯟ ꯍꯤꯔꯦꯟ ꯊꯤꯔꯦꯟ ꯁꯂꯥꯏ ꯑꯃꯂꯣꯟ ꯄꯨꯀꯣꯛ ꯑꯗꯨ ꯑꯃꯅ ꯋꯥꯀꯣꯛꯂꯣꯟ ꯍꯤꯂꯦꯟ ꯌꯥꯎꯗꯕ ꯊꯤꯂꯦꯟ ꯍꯥꯏꯕ ꯁꯂꯥꯏ ꯑꯃꯂꯣꯟ ꯄꯨꯀꯣꯛ ꯍꯥꯏꯕꯒ ꯄꯨꯖꯤ ꯄꯨꯌꯥ ꯃꯔꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩ ꯄꯨꯌꯥ ꯃꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯍꯣꯂꯤꯕꯨꯛ ꯑꯃ ꯈꯟꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯨꯆꯤꯡꯒꯤ ꯄꯥꯟꯗꯝꯅꯤ Ngasigi print amadi electronic media chakholakpana leba asigi kachin koyada thokliba pausing khudakta laina uba taba fangba adubu nong saba gumlaba monthly journal asidagi thokliba thongdoksing asi nainanabagi khudong chaba ama piri haina Manipur Legislative Assembly gi Deputy Speaker Kongkham Robindrona ngasi Manipur Press Club ta pangthokiba tarulak shuba monthly journal nong sabagi foundation day da phongdokrei Mahakna makha taraduna lamdam asi afaba mara tappa leba ama ohensi haina lauriba si matamgi value matam sizinaba heiraba matamdata afaba leba ama semba ngamakani haikhi Thauram aduga mari leinana September thagi nongsaba journal su phongki matam thari flash to go ek number numero akoina pamiba Manipur chapul si akoina gyan ta si akoina chắc là chỉ có chuyện là bây giờ là nó đi vào cái mình cũng đã tự tổ đi mềm chứ bây giờ hết là tập chất là rất là xin được bạn ấy luôn rồi này xong nó xuống đây rồi
ꯅꯨꯡꯉꯥꯏꯕ ꯊꯥꯗꯣꯛꯇꯕ ꯑꯃꯅꯦꯕ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯔꯤꯛꯂꯤ ꯃꯇꯨꯡ ꯇꯥꯕ ꯃꯇꯝꯗꯁꯨ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯑꯩ ꯍꯣꯠꯅꯖꯒꯦ ꯁꯣꯏꯗꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯁ꯭ꯇꯔꯤꯛꯂꯤ ꯌꯥꯔꯒꯗꯤ ꯇꯥꯏꯝ ꯐꯖꯅ ꯌꯨꯁ ꯇꯧꯁꯦ ꯍꯥꯏꯕꯁꯦ ꯊꯦꯡꯅꯖꯒꯦ ꯑꯗꯨꯒ ngasi ayuk pung 10:40 taba matamda Thobal District Police Commando ki kangbuna mioi ama sasinaba foreign car BMW J3 registration number MN04A6843 ga konana mioi ama tangjeng dagi faraba mioi adu wangjing tekcham lekai digi tekcham bimol chahi nifuni thoi apokpa tili lukhoi kawi magna foreign car BMW J3 adu DTO Thobal na issue tawba che chang sing pairaga thoram bani hairi Moreda leiba CDO team amadi nifum da shuba AR gi apunba kangbu amana akaknaba paw ama fangbadagi ngarang ayuk pung 13 makhai taba duaida Indo Myanmar border pillar number Humfutara Taruk area da leiba Howland 5 khulmaya da Myanmar tamu romdagi gari macha thoraga lakpa Myanmaris nupama check tawbada WY tablet yaurambadagi faraba mioi adudi kyo ching chahi kuntra manga apokpa syo ning kawi tamugi sewaba aitagini Mawandagi fagatpa ngamkiba WY tablet adu tungan-tunganba machugi packet singda yaurumki WY piece masingna punna lising 18 ga chamri ga humfutara humdoi oikhe faraba mioi adu More police station da sinakhrei Amaromda ngarang ayuk pung 10 makhairom tarakpa matamda Technopol police ki kangbo amana Technopol police station mamangda frisking amasung checking chathabada mioi ani lupa lakh humfutara mangarom gi oigadaba WY tablet piece lising kuntra ga konana faraba mioi eduki mamingna Technopol subdivision gi manung chanba Maulan 5 village tagi Satkholal mate chahi kunmari apokpa letkothang mate amadi More dagi Hoinei zau gangte chahi kun apokpa paunai mang gangte kawi makha taba ain gi oiba thabak sing lokhanaba fagalaba polam sing aduga konana Technopol police station da sinakre hairi Nakalamaromda ngarang Technopol police checkpost da Technopol gi SPTH Bikramjit Singh gi mityeng makhada DSP Khamko hauna luchingba timna Moredagi tholakpa gari sing check tawbada yamlaba Myanmar dagi puslakpa Divloken beer chahum ga kuntra ni thoi Heineken beer bottle kuntra Teaser bottle tarataret Daliken chamaga marifutara ni thoi Nox can nifunipan amadi Myanmar gi churuk Win box lising tara mathoi Paris churuk box lising taret ka chamnga amadi is cigarette box lising amaga chatruk fagat pangam khrei fagalaba polam sing adu paumi singi mamangda puthoktuna seize tawkhrei Tha sigi tara humdoida wangu sadangkhok nga fanaba nupa il langbada turenda lupkhibadagi thiba khangdana lerakhiba Charel Mangjindagi Sorokhaibam Sanjoy asi wakchang asi ayuk fangbangam khrei Sanjoy isingda lupkhibadagi maikai adomgi miyam SDRF amadi National Disaster Response Force ki timna thibagi thabak chathatuna lakhibani Manipur Pradesh Mahila Congress Committee na sinduna Mahila Foundation Day palan thoram ngasi Congress Bhavan da pangthokrai thoram aduga mari lainana Manipur Pradesh Mahila Congress Committee ki President Mutum Sharmana Mahila Congress ki firal chingkhatki thoram gi saruk ama oina Kumbi Terakhong Lamlong Village da leiba All Age Home da chatuna chana thaknaba amadi sel gi tengpang su khusinakhi Rip trip na Manipur College ki NSS Unit 1 amadi 2 ga kusamnaduna lamdam masida plastic pollution hantahana bagi wakhalonda plastic free andro haina mingthonba campaign ama ngasidagi hawdokhrei campaign hawdokpa duga mari leinana Rip trip ki founder Patmini Konsamna hai iramdam Manipur asibu plastic free ohenna bagi pandamda Rip trip na NSS Unit 1 amadi 2 ga kusamnaduna ngasigi asigomba campaign asi hawdokpani haiki Unit 1, Unit 2, Manipur College ki Anguna Sarna Luchingaga, Akwigi plastic free and row Henaba Ngasi initiative Ahan Bahobani, Akwi Takra Zatazaraga, Akwigi Pandam se Pura and Rose plastic free or Henbana, Hinary. Tamiba Pandama say plastic free and road of Hangana, Kalismana, with Samasi 100.
थादौ इनपी कांगपोपी डिस्ट्रिक्ट की चलीबा चाही असिकी सेप्टेम्बर 13 दगी लाखदरिबा चाही लिसिंग अनि कुनिथोई की सेप्टेम्बर 13 फावबा चाही अहुम की थौ पुगदबा सिंह खनबगी मिखल पांगथोखरे हाइना जेम्स हाउकेब सेक्रेटरी जनरल थादौ इनपी जनरल हेडक्वार्टर ना थादरक चेरोल अमना फोंदोरकली कैथेल मानबी विलेज की सीसी हॉल दा थादौ इनपी जनरल हेडक्वार्टर की सेक्रेटरी जनरल जेम्स हाउकेब ना रिटर्निंग ऑफिसर ओइना सरुक यादुना पांगथोखिबा थौ पुबा सिंह खनबगी मिखल अदुदा थांगलेन साई किप गेनबू थादौ इनपी कांगपोपी डिस्ट्रिक्ट की चेयरमैन ओइना खनबगा लोइनना महाका थौ पुमिनगदबा वाइस चेयरमैन अनि जनरल सेक्रेटरी फाइनेंस सेक्रेटरी अमदी अतै सेक्रेटरी फर्म सिंह पुनबा म्योय निपान खनख्रे हाइना चेरोल अदुदा मखा तारकली मरिंग उपारब असेंबली सेंट्रल एग्जीक्यूटिव असेंबली एफियर्स की चटलीब चाही लिसिंग नि 19 लिसिंग अनि कुनिथोय फावबगी ओइना थौ पुगदबसिंग मिखल पांगथोखरे MUA की चटना कांगलोन की मतुंग इना चांदेल डिस्ट्रिक्ट की लाइचांग मिनाव विलेज दा पांगथोखिबा मिखल अदुना W फुनाल खुनौ खुनजाव मरिंग विलेज की कंसाम याइमा मरिंगबो MUA की प्रेसिडेंट ओइना खनखिबगा लोइनना नौनब थौ पुगदबा मियोय तरासु खनखि लमदम असिगी पोथोक सिंगी फंगहनगदबा शोरूम गिरा ngasi इम्फा वेस्ट वांखै मैहोबम लंपाकता हौदोखरै शोरूम असी मपुंग ओइना लेंगाकना लमदम असिदगी पोथोक पुथोक्तुना स्टेट इकोनॉमी हेंगत हनबा पाइखलखिबने मेड इन मणिपुर की सरुक अमा ओइना गेरा हाइना मिंगथोंदुना ब्रांड अमा ओइना पोथोक असी पुथोकपनी हौजिक फावबदा पुन्ना लमदम असिगी फिसावी यांखै तरुक रोमना लेप लैतना फिसादुना मपालमदा थाबदा नतना लमदम असिदसु फंगहनबा हौरे हाइबा वाफम कया गेरा की प्रोपाइटर मुतुम रमाकांतना फोंदोखि अखोइना कनो तौजबने इंस्टाग्राम सोशल मीडिया तौजबने अदैदा कस्टमर के फीडबैक से फजरे दुगा आउटसाइड इंडिया दगेसो अखोइदि सपोर्ट तौबिरप मणिपुर की पोट पाम मी फीडबैक याम मतुंगिना अखोइना ऑनलाइन मेड इन मणिपुर की प्लेटफॉर्म medinmanipur.com की प्लेटफॉर्म सिदा ऑर्डर तौबदा अखोइना फिजिकली येंगसो मयामना येंगजरगा सोइना सिदा क्वालिटी फुल मेंटेन तौरगा एट अ वेरी वेरी रीजनेबल प्राइस ऑनलाइन की रेट सिदा शोरूम मनंगसी मा संगाजबने चाही खुदिंग की पांगथोपगुम ट्रेडिशनल थैंक्स गिविंग फेस्टिवल अमा ओरिबा नापथान गाय लिसिंग नि 19 ngasi लांगोल की तरुंगदा लेबा रोंगमै नागा बैप्टिस्ट एसोसिएशन सेंटर चर्च दा पांगथोखरै पुंसी नुंगसांगबा हिंगबा अमदी थाखिबा मही मरोंग सिंह मरिक चुमना लाकनबा ईश्वर की मफमदा थौनीजबना मपुंग ओरिबा थौरम असि चाही खुदिंग की ओइना सेप्टेम्बर थादा पांगथोकनादुना लाकलिबनी पंदुना लेरिबा केसिंग अतेनबा मतमदा लोइसिनबगी पांदमदा लौखलकपा खोंगथांगी सरुक अमा ओइना ngarang जिरिबामदा नेशनल लोक अदालत पांगथोखरै मणिपुर स्टेट लीगल सर्विसेस अथॉरिटी हाई कोर्ट ऑफ मणिपुर अमदी डिस्ट्रिक्ट लीगल सर्विसेस अथॉरिटी ना खुसमना सिंदुना पांगथोखिबा लोक अदालत अदुदा पुना केस कुनिथोय लौखतपगा लोइनना केस निपान वारोइसिन पुरखि मदुदा अपुनबा सेनफम लुपा लाख अमगा लिसिंग मरिफुतरा निपान खोमगतपा ngamखि तरेट खुल कमांडो आउटपोस्ट सिंधुना ngasi आउटपोस्ट अदुगी मपालगी अकोइबा सिंगदा उचरा चनीरोम थाखरै महौसागी खलदा अकाइबा कया लाखलिबा सिदगी खरमखै ओरबसु कनबा ngamnabagi pandamda पांगथोखिबा उचरा थाबगी थोरम अदुदा लुचिंगखिबा पोस्ट अदुगी कमांडर सुंदरना एक्टिव सर्विस ता लेरिबा सिंगना माना पोस्टिंग तारिबा मफम सिंगदा उचरा अममम थाबगी हैनबी थमसी हाखि पाउगी मरता नातेन बब्रे अमा मुलौजरी नुपानी काइना कुमै हराउ अतेक पुबिदे लेसारिङाइदना अदुदा पुनिगा दादा पुनिगा ngasi kainom यारे नुंग फादोक्सु कोइबु पुबिबदो अखोइदि फंगजद्रबनी ngaikone ai wasisu yam nungai pauni ne ahumluk suba langbal kaithel pangthokadori अतुदि काइदा hapta kai jimuda असेंगबैरा mane DS Enterprises kaisam thongna khodol tamliba ahumlak suboina pangthokadoriba langbal kaithel Meet the Star Fashion Show Dance Competition Tapta Night Musical Night amadi angang singidamakta oina Disneyland item na singba kaya na miyamda kumay oihangadoriba ahum suba langbal kaithel अतुदि हम नुंगाइनी adi miyamdo nangonda ne yengba chalusena ne haige toriba
Break matungda taramna ukchari makhatao pau pizari. Numit nini chupna Cine Actors Guild Manipurna sinduna chatharakpa Disclosure on Manipur Cinema Present Scenario and Measures for Development ngarangdagi hauduna Chingmarongda leiba Travel Research Institute pangthokrai thoram aduda Constituent Guild amadi Association taramari na saruk yaduna pangthokli 2 days disclosure program gi Chairman Y Kumar Chitna Manipuri film sing asi puthokpagi chang hantharakpa amadi miyamna yengbagi chang hantharakpa asigi matangda film gi department singda kari misunderstanding leibage natraga kari karamba barrier leibage haibagi matangda khana naina ba pangthokpani haiki Cine Actors Guild na sinja langjaraga 2-day discourse asi pangthok chabani sidaisda akoigi film forum Manipur da akoigi constituent Guild natraga association trani thoi na saruk yariba sidaisda akoi Guild trani thoi makpu loina ba invite tokjai loina na akoigi kanoda film forum Manipur da associate tokdaba haitare constituent body oidaba Guild ani amaga punchilaga Guild tara maribu akoina sigi hariba discourse asida baton tawdana moibu paper pahanbani aduga atopa tonganba akoigi intellectual sing adagi academician sing khanaba sidadi yaudi yauraga makoibudi akoina paper present tawnaba haijadre maramdi Gil akoigi leiriba film forum gi manungda leiriba gil singsigi marakta kari ahoba karamba barrier na akoi sumaina cinema si handaraknabagi machak oiribano haibdo amtang khanasi haidana khanaraga asigumba 2-day discourse asi pangthokjabani Umaibi film production na puthokpa Rajen Laisang themna lamching lamtakpa Lal Nang Loikhinu haina mingthonba Manipuri feature film gi premiere ngasi bota utkhrai Morangthem Bavina na puthokpa film asida Biju Sinhaiba Sadananda amadi Ratan Laina maru oiba saktam langli Laisang thembu oxinjari aduni haitare family with romantic ne adobo aina pijaba theme di nungsiba si kari nungsiba da kadai bongami nungsiba mana nungsiba magi character kadai bok semba ngami kaina takpa adugumba theme ne haitare arapa khungang amada akhoi setup tawba hall tawba aduga khungang du adi hairok tagi some kilometer khara changaga leiba mafam oiba aduda adi akhoina film sinambada equipment arang kaina sinaba ngamdabagi hadi lakpagi transport ki awaba mayam leigiba aduga hadi film si agi wakhalonda yamna emotional oiba yam nuksiba wari amada base obo film amani na haijani aina hana mamangda sakhiba isai singdugi adudagi de khara khetna ba isai amadi oirani haina khanjei mayamda tonganba top top maha amadi phangadran khanjei film se kamaina karam mahau karam te sabado hojik myam punna film si yengminaraga khangminarasi haiba wafam je thamjara loisanjare hausia muk sanabagi pau Miyoi kharana mirol asibu nisagi ipakta lubhanduna khunai asi muthatnaba honarabra haibagi chingnaba ama leiribasi miyamnasu kupna nainabiyu haina Chief Minister N Biren phongdokhrei singzamai oinam thinge lampakta ngarangdagi hoduna numit ini chupna chatharakiba ahanba state level mukna tathatnaba Lising ni taramapan gi ngasi pangthokhiba loisinbagi thoramda athoiba mithunglen gi warol piraduna phongdokhibani CM na makha taraduna athoba matamda muknagi sanabung ama semgatnaba khanaragani masida natana December 19 dagi numit humni chupna state ki thakta state level mukna competition pangthoklagani haiki masigi mukna se aina so khoi mukna gi state level association ga iga so ani hom la unagrabani sigi tongan ba stadium mamaka asisidayda asisi fazana pagi ring moina kitang thangkat piraga wangna duga akoi baduda mayam mi lising amani ga yengjaba yaba stadium mong ai sage ai koi nai gi wakhalda masigi oina mongna gi oina tongana thamge haiba sai ngonda masigi ai wakhal amadi leijaki bane adu laibak simanamdi kari gino da masina kaino se ai gi culture yokhat padana traditional ariba yokhat padana naharol sing competition ki wakalo le halakanda truck dagi yu dagi nisa dagi lafok hanna bagi atugumba macha ma piyeba
All Manipur Mukna Association ki mityeng makhada iramdam inat yokhat lup amade aikhoi ki club na sinduna pangthokiba mukna takhatnaba aduda kg humfumanga masagi makhagi kanglupta KH Shokena mukna jatra oikhi Tha asigi tara humdoidagi hauduna tara manga fawba Guwahati Monyali Mirzada leiba Private School Academy da pangthokadaba ahumlak shuba Open Zendokai Karate Championship lisingni tara mapanda saruk yagadaba Manipur gi official amadi sanaroi sing asi Imphal thadokrai Tha asigi kunipandagi kunmapan fawba chathagadaba Delhi gi Noida da pangthokadoriba taruk shuba National Amateur MMA Championship lising ni tara mapanda Manipur gi mahut sinduna saruk yarugadaba sanaroi sing khalle haina Manipur Mixed Martial Arts Association ki cherol amana hairakli cherol asina makha tarakli badi khallaba sanaroi sing adudi KG Yankhai ki kanglupta MD Rastak Ahmad MD Alam Azad KG Nifu Nipan dagi Nifu Nipan fawbagi kanglupta MD Sahid Ahmad KG Humfuda Hizam Noren Pangambam Naubi KG Nifu Mangada SS Buddha Chandra KG Yankhai Mangada Sagolsem Ramesh Chandra KG Yankhai dagi Yankhai Mangagi Kangluptana Chingakham Rajesh Nupigi KG Yankhai Mangada Konthauzam Nancy KG Yankhai gi fighter kam team captain da Konthauzam Birohini Yauri team asida team coach kam manager oina Master CH Prem Chandra Yauri Manipur University Sports Committee gi mityeng makhada S Kula Women College na sinduna pangthorakpa RK Brozen Singh Memorial Manipur University Inter College Badminton Tournament lisingni tara mapan kun loisinkhrai tournament loisinbagi thoram aduda S Kula Women Governing Body ki former Secretary S Buddha Chandra RK Brozen Singh Memorial Manipur University Inter College Badminton Tournament lisingni tara mapan kun gi donor RK Ongbi Sobita Devi amadi S Kula Women's ki Principal Dr. N. Joy Kumar Singh na athoiba mithunglen sing ona saruk yakhi Thoramga mari lainana S Kula Women S College ki Organizing Secretary I Tombana Tarik Taranithoi amasung Tarahumdoi da pangthokliba badminton tournament asidagi winner oikraba nupi amasung nupa team singna national gi thak da sinba inter college tournament da Manipur University ki mahut sinduna saruk yagani khangalaba team sing asina Manipur gi oina saruk yaduna amadi mai palaktuna miam gi mai purakpa oresanu haina haikhi tournament aduda nupi gi oina college Tarahumdoi amadi nupa gi oina college Tara taruk na saruk yakhi Nupi gi oina Moirang College na winner amadi Manipur University na runners up oiki aduga nupa gi kangluptana Manipur University na winner amadi Royal Academy of Law oinam na runners up oiki ngasi pangthok chariba tournament si RK Borjendra Singh Memorial Manipur University badminton men and women 2019 and 20 asi Manipur University Sports Committee gi ming makhada School Women College number na sinjabani High tournament sida Manipur University gi oina selection nominee pangthoriba tournament sidagi Manipur University gi team nupa gi nupi gi semduna zonal gi amadi all India gi level da selection tawgadaba adugumba ngasi gi players sing asidagi selection tawjaraga chatkadabani high District Administration Bisnupur amasung District Police na puna kusamnaduna Beti Bachao Beti Parao haiba lenga ki nupi macha singi thak wangkhatnabagi pandamda paikhalakliba thaurangi saruk ama oina icha nupi gi damak haina mingthonba half marathon ama ngasi district asigi SP Priyadarshini Laishram amadi Moirang Municipal Council gi chairperson M Romi Balana lamthakhrei Additional SP Operations Khatrimayum Manihar Additional SP Law and Order Luikham Lamiosu lamthabaduda saruk yakhi Sendra Chingkhongdagi hauraga Bisnupur New Mini Secretariat Complex lamthungthom oikhi District asigi DC Nita Arambamna nupa nupi chap manaba mityeng yenglasi haiki SP Priyadarshini Laishramnasu nupi singda hanthana yengba otnai batok lasi haiki Thoramgi saruk ama oina Beti Bachao Beti Parao gi matangda Nofode Foundation ki artist singna sanaba short play amasu utuna miyamda awareness piki loinana voter felicitation center amasu hangdokuna voter card sing verification tauki amadi makok mathang taraba lamjeloi singda sel amadi certificate sing yenthoki Manipur si akoina mayamna dum nupi haiba ji amna akoina awang ba thakta thamme na launai adumokpu
Manipur sidasu child sex ratio se yam nemna leba khoi samna harabda Bishnupur district masasisu hanaki 2011 gi census ta nupa lising amamam khudingi nupi 933 khataneba habdi nupi humpu thare ma wali beneba aduna sigi awareness se si spread tawna bagi damakta ngasi gi akhoi gi sigi program se sinjabani koigi beti bachao beti padhao scheme sigi makhada koigi half marathon ama district administration Bishnupur na sponsor toba duga sigi kano se koigi half marathon se mase organize toba hai tare mase phajana successfully phajana pangthok na bagi damakta koigi Bishnupur district police na mase sinjabani sigi half marathon se mase mapung phana na ba koigi mai pakna phajana sinna ba honarak pa kan sida ista from koigi different sections koida mateng mayam ama pangbirei madagi manungda koigi kangla drinking water lamjingba group ki sina so koigi ising mai singi requirements mayam se sigi so mateng chaurba ma pangbirei sigi damakta soi hakna kangla drinking water bu thagachari ngasi nongthil pong hiba pause singda kari kari maru ba pau yok hibai habdu mem pun mieng tamnasi Kanglaipak ki Maira nupi oibisingna asoba thogdang logduna tungi yumbirel oigadoriba nahasing kalhokse Chief Minister Juntara Nipanda lekhidrebasingi mafamda UCM na langban haithale thatamkhre Myanmar masama lupa la kuntra nipan rongi draka kona na fare Kongjom de numit fawba yenaringaida tarpa numitsu yesilakle Hemanta MU gi wathok High Court ki warip amana warasin purakhi Speaker Manipur Miam lamhangnare lamjing binibalaitre Dr. Nara Kangla Pau Imphal da UN International IIV Conference pangthokani Governor Sarkar ki loising singda nupi sing I post paihali Viren IM gi peace accord purakpada miyam na yette Waroshin purakpada ethnic line da development ki autonomy provision sokpa yaroi Sunil Utilization certificate thagadabadagi lupa crore lising humputaret ka satret marifutara truk mangduna leire ko Pandam Manipur State Commission for Women gi taratruk suba mapokuman pangthokre Manipur ne yungbu oiduna numit ini sumna UN conference pangthoklagani thabak ama tawbuda ai nang khakta nangamloi punsinba ama mathok tai Jayanta Kumar CSO NGO amadi local body sing punna makeup thokko matam yaure Kiran Kongjom de numit fawba yenaringaida tarfa numitsu yesilakle senglaba ipa ipugi mongfomda rajniti gi wangang biganu Hemanta Manava Leipaksin Bathungna Ayusman Pakwara Hogokre Ayusman Bharat Hogokibagi Mapokumon Pangthokre senglaba ipa ipugi mongfomda politics tobiganu More lambida Luther Singdagi section BU victim Loisilak pada maru bapa amuka napisari Ibil sing pun namikap thokmina duna ngasi nisa ki ipakta tawriba icha inaw sing asi nisa dagi kalhorasi haina Chief Minister N Biren na phongdokre October tha fawbagi manungda naga piso asigi waroshin ama puraklagani haina Nagaland gi Governor RM Ravi na phongdokhiba simak yamna chingnaningai oi haina UCM gi President Sunil Karam na haikre Senglaba ipa ipugi mongfamda rajniti amadi party hi wangang biganu haina former minister M Hemanta na phongdokre amadi leibaki chiraba tangka kayada logi mathok tarak I haina speaker Y Khemta na haikre Ngasigi oinadi Manipuri Paul Luzare miyeng tabiri basingbu amukana khurumjari